ꯍꯜꯂꯣ ꯔꯤꯌꯥ ꯃꯥꯂꯦꯝ ꯏꯃꯣꯏꯅꯨ ꯋꯥꯟ ꯂꯥꯏꯛ ꯗꯥꯟ ꯊꯦꯡꯀ꯭ꯌꯨ. ꯑꯁ ꯃꯁꯥ ꯌꯥꯝ ꯉꯝꯅꯗ꯭ꯔꯦ ꯏꯪꯕꯁꯤꯒ. ꯑꯔꯨꯝ ꯍꯧꯅꯕ ꯉꯥꯛꯇ ꯉꯥꯏꯔꯦ. ꯏꯃꯣꯏꯅꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ? ꯎꯔꯕꯁꯦ ꯃꯁꯥ ꯑꯣꯏꯃꯥ ꯃꯁꯥ ꯉꯝꯗꯅ ꯅꯤꯡꯉꯥꯏ ꯇꯧꯏ ꯈꯪꯕ꯭ꯔꯥ. ꯑꯗꯨꯅ ꯑꯩꯅ ꯃꯣꯕꯥꯏꯜꯁꯦ ꯃꯇꯝ ꯆꯥꯅ ꯄꯥꯏ ꯉꯝꯗꯦ. ꯄꯨꯡ 4ꯗ ꯅꯤꯡꯉꯥꯏ ꯀꯩꯀꯥ ꯇꯧꯗ꯭ꯔꯒꯗꯤ ꯌꯥꯎꯔꯛꯀꯅꯤꯗ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯁꯨ. ꯄꯨꯡ 4ꯗꯩꯅ 7 PM ꯁꯥꯡꯉꯤꯍꯦ ꯑꯗꯨꯗꯤ ꯑꯗꯨꯛ ꯁꯥꯡ ꯇꯧꯗꯣꯏꯔꯣ? ꯍꯋꯥꯏ ꯊꯣꯡꯉꯦ, ꯑꯩꯈꯣꯏꯁꯨ ꯍꯋꯥꯏ ꯊꯣꯡꯉꯦ. ꯃꯥꯂꯦꯝ ꯆꯠꯈ꯭ꯔꯕꯣ? ꯃꯅꯤꯄꯨꯔꯁꯦ ꯌꯥꯝ ꯏꯪꯉꯦ, ꯑꯉꯥꯡ ꯄꯨꯝꯅꯃꯛ ꯅꯥꯔꯦ, ꯑꯍꯟꯁꯨ ꯂꯣꯏ ꯅꯥꯔꯦ, ꯂꯣꯛ ꯊꯨꯡꯉꯦ, ꯑꯔꯨꯝ ꯍꯧꯔꯦ. ꯃꯤ ꯌꯥꯝ ꯂꯥꯛꯇꯦ. ꯑꯣ ꯍꯦꯜꯂꯣ ꯃꯤ 90 ꯂꯩ. ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯄ꯭ꯂꯤꯖ, ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ. ꯑꯩ ꯃꯤꯇꯩꯅꯦ. ꯃꯤꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯎꯔꯒꯗꯤ ꯑꯣ ꯑꯗꯨꯅꯅꯤ ꯏꯆꯦ ꯍꯥꯏꯕ. ꯍꯣꯏꯅꯦ ꯈꯔ ꯀꯨꯏꯅ ꯊꯥꯔꯕꯨꯗꯤ ꯀꯩꯅꯣ ꯇꯧꯕ. ꯑꯁ ꯑꯩ ꯈꯣꯟꯗꯥꯁꯦ ꯂꯣꯏꯔꯦꯍꯦ. ꯏꯕꯣꯍꯜ ꯀꯥꯏ ꯆꯠꯈ꯭ꯔꯦ? ꯏꯁ ꯋꯥꯕꯅꯤ ꯂꯣꯛ ꯊꯨꯡꯕꯁꯦ. ꯁꯥꯟꯇꯤꯀꯨꯃꯥꯔꯁꯦ ꯑꯩ ꯀꯩꯅꯣ ꯇꯧꯒꯦ, ꯃꯣꯗꯦꯔꯦꯠ ꯇꯧꯒꯦ, ꯕ꯭ꯂꯨ ꯑꯣꯜꯍꯟꯒꯦ. ꯑꯗꯨꯒ ꯁꯤꯒ ꯏꯃꯣꯏꯅꯨ ꯍꯥꯏꯅ ꯂꯩꯔꯤꯁꯦ, ꯁꯤꯒ ꯇꯁ ꯇꯧꯔꯒ ꯃꯣꯏ ꯆꯦꯟꯅꯦꯜ ꯊꯣꯛꯂꯛꯀꯅꯤ. ꯆꯦꯟꯅꯦꯜꯗ ꯚꯤꯗꯤꯑꯣ ꯑꯃ ꯊꯣꯛꯂꯛꯀꯅꯤ. ꯁꯤꯒ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯌꯨ ꯁꯥꯟꯇꯤꯀꯨꯃꯥꯔ ꯏꯃꯣꯏꯅꯨꯗ. ꯃꯣꯗꯔꯦꯇꯔ ꯑꯣꯏꯔꯕ ꯌꯦꯡꯉꯨ ꯁꯥꯟꯇꯤꯀꯨꯃꯥꯔ ꯀꯣꯃꯦꯟ ꯑꯃ ꯏꯔꯛꯑꯣ. ꯋꯥꯍꯩ ꯑꯃ ꯕ꯭ꯂꯨ ꯑꯣꯏꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯥꯒꯤ. ꯃꯤꯁꯇꯔ ꯕ꯭ꯂꯦꯛ ꯍꯥꯔꯠ ꯃꯩꯇꯩ. ꯍꯩꯠ ꯀꯅꯥꯅꯣ ꯅꯪ ꯆꯤꯟ ꯊꯤꯔꯤꯗꯣ? ꯀꯨꯀꯤꯔꯥ? ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣꯏꯗꯤ ꯀꯨꯀꯤꯗ ꯆꯩꯗꯦ, ꯅꯪꯗꯤ ꯀꯩꯗꯧꯕꯩ ꯑꯩꯉꯣꯟꯗ ꯆꯩꯔꯛꯏꯅꯣ? ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯈ꯭ꯔꯦ? ꯎꯁꯤꯠ ꯊꯑꯣꯏꯗꯕ. ꯑꯗꯨꯒ ꯑꯗꯨꯝ ꯅꯪ ꯅꯁꯥꯒꯤ ꯅꯁꯛ ꯇꯛꯑꯦꯅꯦ. ꯑꯩꯁꯨ ꯍꯥꯏꯔꯛꯎꯔꯣ? ꯅꯪꯗꯤ ꯑꯃꯈꯛꯇꯪ ꯍꯩ ꯃꯥꯟꯅꯦ, ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯍꯩꯖꯥꯠꯅꯤ. ꯀꯗꯥꯏꯗꯒꯤ ꯃꯤꯇꯩꯔꯣꯟ ꯀꯥꯕꯛ ꯀꯥꯕꯛ ꯍꯩꯔꯒ ꯑꯃ ꯍꯦꯛꯇ ꯏꯁꯜꯂꯛꯑꯅ ꯈꯖꯥꯏꯗꯣ ꯂꯧꯁꯜꯂꯛꯀꯅꯤ. ꯏꯃꯣꯏꯅꯨ ꯂꯩꯔꯤꯕ꯭ꯔꯥ? ꯕ꯭ꯔꯖꯔꯥꯖ ꯎꯔꯕꯁꯦ? ꯕ꯭ꯔꯖꯔꯥꯖꯅ ꯑꯃꯨꯛ ꯏꯔꯛꯑꯦ, ꯍꯧꯖꯤꯛꯇꯤ ꯐꯔꯕ꯭ꯔꯥ ꯕ꯭ꯂꯦꯛ ꯍꯥꯔꯠ? ꯊꯥꯡ ꯑꯃꯅ ꯊꯧꯗꯕ, ꯊꯥꯡ ꯑꯃꯅ ꯆꯕꯠ ꯆꯕꯠ ꯂꯦꯟꯒꯗꯕꯅꯤ. ꯃꯤꯡꯅꯒ ꯕ꯭ꯂꯦꯛ ꯍꯥꯔꯠ ꯍꯥꯏꯅ ꯊꯣꯟꯖꯤꯜꯂꯅ. ꯕ꯭ꯂꯦꯛ ꯀꯦꯠ ꯊꯣꯔꯛꯑꯣ, ꯕ꯭ꯂꯦꯛ ꯀꯦꯠ, ꯍꯧꯗꯣꯡ ꯑꯃꯨꯕ꯫
ꯆꯐꯨꯗꯒꯤꯅꯦ ꯍꯨꯔꯥꯜꯂꯒꯅꯦ ꯉꯥ ꯆꯥꯕ ꯆꯐꯨꯗꯒꯤ ꯉꯥꯔꯤ ꯍꯨꯔꯥꯟꯕ ꯁꯥꯟꯇꯤꯀꯨꯃꯥꯔ ꯑꯣꯏꯅꯥꯝ ꯏꯃꯣꯏꯅꯨ ꯑꯣꯏꯅ ꯊꯣꯛꯂꯛꯏꯁꯦ ꯁꯥꯟꯇꯤꯀꯨꯃꯥꯔ ꯅꯪꯅꯅꯦ ꯃꯥꯏ ꯆꯦꯅꯦꯜꯁꯦ ꯅꯝꯃꯣ ꯁꯤꯒꯁꯦ ꯑꯗꯨꯗꯩ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯣ ꯈꯔ ꯑꯦꯍꯁꯟ ꯑꯁꯤꯐꯤ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯊꯦꯡꯛ ꯌꯨ ꯑꯦꯍꯁꯟ ꯐꯥꯏꯟ 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 ꯍꯨꯏ ꯕ꯭ꯂꯦꯛ ꯍꯦꯠ ꯍꯥꯔꯠ ꯍꯨꯏ ꯍꯨꯏ ꯅꯪꯕꯣ ꯍꯨꯏꯔꯣ ꯍꯧꯗꯣꯡꯂꯣ ꯍꯦꯜꯂꯣ ꯑꯦꯕ꯭ꯔꯤꯋꯥꯟ ꯑꯦꯍꯁꯟ ꯑꯁꯦꯐꯤ ꯆꯦꯅꯦꯜ ꯂꯩꯕ꯭ꯔꯥ ꯃꯤꯇꯩꯔ ꯃꯤꯇꯩꯗꯤ ꯑꯣꯏꯔꯝꯃꯣꯏ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏ ꯃꯤꯇꯩ ꯄꯥꯡꯒꯜ ꯏꯆꯤꯜ ꯏꯅꯥꯎꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦ ꯕ꯭ꯂꯨ ꯄꯤꯔꯛꯑꯣ ꯑꯥ ꯄꯤꯈ꯭ꯔꯃꯤ ꯏꯆꯟ ꯑꯠꯆꯥ ꯁꯤꯁꯇꯔ ꯑꯥ ꯑꯦꯍꯁꯟꯖꯤ ꯃꯥꯏ ꯆꯦꯅꯦꯜ ꯂꯩꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜ ꯃꯥꯟꯂꯤ ꯏꯆꯦ ꯑꯥ ꯃꯣꯏꯗ ꯐꯠꯇꯕ ꯉꯥꯡꯕꯇꯅꯤ ꯃꯣꯏꯅ ꯍꯩꯁꯦ ꯆꯤꯡꯅꯨꯡ ꯃꯅꯨꯡꯗ ꯈꯔ ꯂꯩꯔꯒ ꯎꯝ ꯊꯔꯥꯏ ꯃꯆꯥ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯁꯤꯡꯍ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯑꯩ ꯏꯁꯥꯃꯛꯁꯨ ꯃꯩꯇꯩ ꯈ꯭ꯔꯤꯁꯇꯥꯟꯅꯤ ꯕꯥꯏꯕꯜ ꯄꯥꯕꯗ ꯄꯥꯗꯕ꯭ꯔꯥ ꯆꯤꯟ ꯀꯝꯕꯁꯦ ꯏꯁꯣꯔꯅ ꯌꯥꯗꯕꯅꯤ ꯑꯗꯨꯅꯦꯕ ꯃꯥꯅ ꯆꯪꯉꯛꯄ ꯃꯆꯤꯟꯒ ꯊꯤꯔꯗꯅ ꯊꯣꯔꯥꯏ ꯃꯆꯥ ꯑꯥꯏ ꯑꯦꯝ ꯐ꯭ꯔꯣꯝ ꯑꯣ ꯑꯐꯒꯥꯅꯤꯁꯇꯥꯟ ꯑꯥꯏ ꯑꯦꯝ ꯐ꯭ꯔꯣꯝ ꯊꯦꯡꯛ ꯌꯨ ꯑꯦꯍꯁꯥꯟ ꯏꯐ ꯌꯨ ꯍꯦꯞ ꯑꯦꯅꯤ ꯆꯦꯅꯦꯜ ꯗꯦꯟ ꯀꯅꯦꯛ ꯇꯨ ꯏꯆ ꯑꯗꯔ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯑꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯦ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯏ ꯑꯗꯨ ꯀꯣꯕꯤ ꯉꯧꯔꯦ ꯑꯗꯣ ꯊꯥꯡꯖꯤꯡ ꯑꯃ ꯏꯔꯣꯜꯂꯤ ꯉꯁꯤꯁꯦ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯏꯗꯅ ꯌꯥꯝ ꯍꯥꯏꯅꯩꯅꯦ ꯏꯆꯟꯁꯨ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯏ ꯍꯥꯏꯔꯛꯑꯦ ꯅꯃꯁꯇꯦ ꯅꯃꯁꯇꯦ ꯑꯦꯍꯁꯥꯟ ꯑꯁꯤꯐꯤ ꯁꯥꯔ ꯑꯩ ꯑꯣꯟꯗ ꯂꯩꯒꯦ ꯁꯤꯁꯇꯔ ꯑꯩ ꯑꯣꯟꯗ ꯂꯩꯒꯦ ꯊꯕꯛ ꯂꯣꯏꯔꯒ ꯍꯣꯏ 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 ꯊꯦꯡꯀ꯭ꯌꯨ ꯇꯦꯁ ꯏꯆꯟ ꯃꯥꯂꯦꯝ ꯎꯔ ꯑꯃ ꯆꯪꯉꯛꯑꯝꯃꯤꯗꯣ ꯏꯆꯟꯒ ꯁꯣꯔꯠ ꯁꯤꯡꯍ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜ ꯏꯆꯟ ꯃꯥꯂꯦꯝ ꯉꯥꯅꯨ ꯏꯆꯟ ꯏꯆꯟ ꯒꯣ ꯁꯣꯔꯠ ꯃꯥꯂꯦꯝ ꯁꯤꯡꯍ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯆꯩ ꯀꯅꯥꯅꯣ ꯇꯧꯔꯤꯗꯣ ꯀꯩꯅꯣꯅꯤꯅꯦ ꯑꯃꯈꯛ ꯊꯣꯛꯂꯛꯏ ꯀꯨꯀꯤ ꯑꯃ ꯌꯥꯎꯔꯝꯃꯤꯕ ꯑꯗꯨꯒꯗꯤ ꯑꯦꯍꯁꯥꯟ ꯑꯁꯤꯐꯤ ꯍꯥꯏ ꯍꯥꯏ ꯑꯦꯚ꯭ꯔꯤꯋꯥꯟ ꯏꯆꯟꯒ ꯏꯃꯣꯏꯅꯨ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯔꯦ ꯏꯆꯟ ꯒ꯭ꯋꯥꯁꯤꯁꯨ ꯁꯥꯟꯇꯤꯀꯨꯃꯥꯔ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯁꯟꯕꯤꯔꯝꯃꯨ ꯑꯩꯈꯣꯏ ꯈꯪꯅꯕ ꯉꯥꯛꯇꯅꯤ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜ ꯏꯃꯣꯏꯅꯨ ꯖꯒꯣꯏ ꯁꯥꯒꯠꯂꯛꯑꯦ ꯏꯃꯣꯏꯅꯨꯒꯤꯁꯨ ꯄꯨꯡ 4ꯗ ꯂꯥꯏꯚ ꯂꯩ ꯍꯥꯏꯕꯅꯤ ꯃꯌꯥꯝ ꯌꯥꯎꯃꯤꯟꯅꯁꯤꯀꯣ ꯑꯩꯕꯨꯗꯤ ꯑꯉꯥꯡ ꯃꯁꯥ ꯉꯝꯗꯦ ꯅꯤꯡꯉꯥꯏ ꯇꯧꯔꯛꯑꯒꯗꯤ ꯌꯥꯎꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯁꯨ ꯌꯥꯎꯔꯛꯀꯅꯤ ꯏꯁꯣꯔꯒꯤ ꯃꯤꯡ ꯀꯩꯗꯧꯅꯨꯡꯗ ꯊꯤꯍꯟꯒꯅꯨ ꯅꯪ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯕ꯭ꯔꯥ ꯈꯨꯝꯃꯨ ꯑꯗꯨꯒꯨꯝꯕ ꯃꯤꯕꯨ ꯆꯩꯕ ꯁꯨꯛꯇꯧ ꯇꯧꯒꯅꯨ ꯑꯗꯨꯅꯤ ꯀꯨꯀꯤꯗꯣ ꯁꯣꯝꯗꯗꯤ ꯃꯥ ꯈ꯭ꯔꯤꯁꯇꯟꯅꯤ ꯈ꯭ꯔꯤꯁꯇꯟꯅꯤ ꯍꯥꯏꯔꯒ ꯃꯥ ꯏꯁꯣꯔꯒꯤ ꯃꯤꯡ ꯏꯖꯠ ꯃꯥꯡꯍꯜꯂꯤ ꯃꯥꯅ ꯑꯩꯁꯨ ꯇꯧꯔꯛꯀꯦ ꯍꯥꯏꯕ ꯁꯥꯟꯇꯤꯀꯨꯃꯥꯔꯕꯨꯗꯤ ꯆꯦꯟꯅꯦꯜ ꯅꯠꯇꯦ ꯁꯥꯟꯇꯤꯀꯨꯃꯥꯔ ꯑꯗꯨ ꯏꯆꯟ ꯒꯋꯥꯗ ꯑꯝꯇꯪ ꯇꯧꯕꯤꯈꯣ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜ ꯍꯥꯏ ꯐ꯭ꯔꯦꯟड्स मुझे ज्वाइन करो रिटर्न करूँगी ꯏꯆꯥ ꯇꯣꯝꯕ ꯊꯣꯛꯆꯣꯝ ꯍꯥꯏ ꯇꯣꯝꯕ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯍꯥꯏ ꯃꯥꯏ ꯗꯤꯌꯔ ꯐ꯭ꯔꯦꯟ
ꯍꯥꯏ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯇꯣꯝꯕ ꯀꯨꯀꯤ ꯑꯃ ꯂꯥꯛꯑꯝꯃꯦꯕ ꯈꯪꯕ꯭ꯔꯥ ꯀꯨꯀꯤ ꯑꯃ ꯂꯥꯛꯑꯒꯅꯦ ꯃꯆꯤꯟ ꯀꯥꯝꯕꯤ ꯃꯆꯤꯟ ꯊꯤꯕꯤ ꯇꯧꯔꯛꯏꯕ ꯏꯆꯟ ꯒꯋꯥꯁꯣꯠ ꯇꯥ ꯇꯣꯝꯕ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯇꯣꯝꯕꯗ ꯍꯧꯖꯤꯛꯇꯤ ꯍꯥꯏꯠ ꯇꯧꯈ꯭ꯔꯃꯤꯅ ꯊꯣꯛꯂꯛ ꯉꯝꯗ꯭ꯔꯦꯗꯣ ꯍꯥꯏ ꯒꯋꯥ ꯇꯣꯝꯕꯅ ꯍꯥꯏ ꯒꯋꯥ ꯍꯥꯏꯔꯦ ꯌꯦꯡꯉꯨ ꯏꯆꯟ ꯁꯥꯟꯇꯤꯀꯨꯃꯥꯔ ꯇꯧꯈ꯭ꯔꯕ ꯏꯆꯟ ꯒꯋꯥꯗ ꯑꯥ ꯏꯆꯟꯗꯁꯨ ꯑꯃ ꯍꯦꯟꯒꯠꯂꯝꯒꯅꯤ ꯌꯦꯡꯉꯣ ꯏꯃꯣꯏꯅꯨ ꯆꯦ ꯋꯥꯔꯤ ꯇꯥꯕ ꯎꯝ ꯋꯥꯔꯤ ꯇꯥꯕ ꯂꯥꯛꯑꯝꯒꯅꯤ ꯑꯗꯨꯅꯤ ꯋꯥꯔꯤ ꯇꯥꯕ ꯂꯥꯛꯑꯗꯤ ꯇꯨꯃꯤꯟ ꯇꯥꯎꯅ ꯃꯆꯤꯟ ꯊꯤꯕ ꯇꯧꯏꯗꯣꯗ꯭ꯔꯣ ꯍꯨꯏꯊꯨ ꯁꯛꯊꯨ ꯀꯥꯏꯅ ꯏꯃꯣꯏꯅꯨ ꯆꯦ ꯇꯣꯝꯕꯅ ꯒꯋꯥ ꯉꯁꯤ ꯑꯦꯜꯕꯤ ꯇꯧꯒꯗ꯭ꯔꯣ ꯒꯣꯋꯥꯁꯨ ꯀꯩꯅꯣ ꯇꯧꯕ꯭ꯔꯣ ꯑꯦꯜꯕꯤ ꯇꯧꯕ꯭ꯔꯣ ꯑꯩ ꯈꯪꯗꯦ ꯅꯣꯡꯃ ꯊꯦꯡꯅꯗꯦꯗꯤ ꯑꯦꯁꯥ ꯅꯁꯦꯐꯤ ꯏꯃꯣꯏꯅꯨ ꯍꯦꯜꯂꯣ ꯁꯤ ꯃꯤꯁꯤꯕꯨ ꯑꯦꯁꯥ ꯅꯁꯦꯕꯤ ꯄ꯭ꯂꯤꯖ ꯀꯅꯦꯛ ꯋꯤꯠ ꯏꯆ ꯑꯗꯔ ꯃꯅꯤꯅꯦ ꯍꯥꯏꯕ ꯏꯃꯣꯏꯅꯨꯅ ꯀꯌꯥꯝ ꯎꯁꯤꯠꯇꯦ ꯇꯥ ꯇꯨꯝꯕ ꯍꯣꯏ ꯍꯥꯏꯔꯦ ꯑꯦꯍꯁꯥꯟ ꯍꯥꯏ ꯍꯣꯏ ꯍꯥꯏꯔꯤꯁꯦ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯍꯣꯏ ꯍꯥꯏꯗꯤ ꯑꯥꯎ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯑꯧ ꯍꯥꯏꯅꯗꯔꯅꯦ ꯑꯗꯨꯅꯤ ꯍꯣꯏ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯀꯁꯥꯔꯣꯝꯗ ꯁꯨꯃꯥꯏꯅ ꯍꯣꯏ ꯍꯣꯏ ꯀꯥꯏꯅ ꯑꯧ ꯑꯧ ꯀꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨꯅꯦꯕ ꯑꯦ ꯁꯥꯟꯅꯁꯤ ꯄ꯭ꯂꯤꯁ ꯕ꯭ꯂꯨ ꯁꯤꯕꯨ ꯄꯤꯁꯤꯔꯅꯦ ꯁꯤꯕꯨ ꯄꯤꯁꯜꯂꯛꯒꯦ ꯕ꯭ꯂꯨ ꯄꯤꯗꯗꯤ ꯃꯥ ꯀꯃꯥꯏꯅ ꯀꯅꯦꯛ ꯇꯧꯅꯤ ꯑꯦꯍꯁꯥꯟ ꯅꯁꯕꯤ ꯌꯨ ꯑꯥꯔ ꯃꯣꯗꯦꯔꯦꯇꯔ ꯍꯥꯏꯗꯣꯏꯔꯥ ꯃꯥꯏ ꯗꯤꯌꯔ ꯐ꯭ꯔꯦꯟ ꯑꯀꯣꯏꯕꯗꯣ ꯎꯠꯄꯤꯔꯛꯑꯣ ꯑꯁ ꯑꯩ ꯉꯁꯥꯏꯗꯤ ꯎꯠꯂꯝꯕꯅꯤꯌꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯔꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯎꯠꯂꯛꯀꯦ ꯇꯣꯝꯕ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯇꯣꯝꯕ ꯑꯩ ꯎꯖꯍꯧꯗ꯭ꯔꯦ ꯑꯣ ꯑꯩ ꯉꯥ ꯑꯣꯏꯅ ꯆꯥꯔꯦ ꯑꯣ ꯑꯣ ꯑꯦꯁꯥ ꯅꯁꯕꯤ ꯍꯥꯏ ꯍꯥꯏ ꯕ꯭ꯂꯨ ꯑꯣꯏꯅ ꯊꯦꯡꯀ꯭ꯌꯨ ꯇꯣꯝꯕ ꯒꯋꯥ ꯆꯠꯇ꯭ꯔꯕꯣ ꯒꯋꯥ ꯅꯪ ꯒꯋꯥ ꯆꯠꯇ꯭ꯔꯕꯣ ꯍꯥꯏꯕ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜ ꯍꯥꯏ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗꯨ ꯑꯣ ꯑꯃꯨꯛ ꯂꯥꯛꯏꯔꯅ ꯈꯜꯂꯨꯔꯦ ꯑꯩꯗꯤ ꯏꯆꯟ ꯒꯋꯥ ꯁꯣꯠ ꯃꯤꯡꯅꯒ ꯃꯤꯁꯇꯔ ꯕ꯭ꯂꯦꯛ ꯀꯥꯏꯅ ꯊꯣꯟꯖꯜꯂꯗꯅ ꯃꯤꯁꯇꯔ ꯕ꯭ꯂꯦꯛ ꯀꯦꯠ ꯍꯥꯏꯔꯣ ꯇꯣꯝꯕ ꯆꯥꯛ ꯆꯥꯔꯕꯣ ꯏꯆꯟꯅ ꯏꯃꯣꯏꯅꯨ ꯇꯣꯝꯕ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯔꯦ ꯏꯆꯟꯅ ꯑꯃꯨꯛ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯣ ꯑꯃꯨꯛꯀ ꯂꯥꯛꯀꯗ꯭ꯔꯥ ꯑꯦꯍꯁꯥꯟꯅ ꯏꯃꯣꯏꯅꯨꯗ ꯗꯟ ꯇꯧꯈ꯭ꯔꯦ ꯑꯦꯍꯁꯥꯟꯅ ꯑꯦꯍꯁꯥꯟ ꯏꯆꯟ ꯒꯋꯥ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯨ ꯏꯆꯟ ꯒꯋꯥ ꯃꯥꯁꯤꯕꯨ ꯆꯦꯅꯦꯜ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨꯅꯍꯦ ꯑꯩꯗꯤ ꯈꯪꯗꯦꯕ ꯊꯦꯡꯀ꯭ꯌꯨ ꯑꯦꯍꯁꯥꯟ ꯆꯠꯂꯦ ꯀꯥꯏ ꯆꯠꯇꯣꯏꯕ
ꯅꯃꯁꯇꯦ ꯅꯃꯁꯇꯦ ꯑꯃꯨꯛ ꯂꯥꯛꯄ꯭ꯔꯥ ꯀꯩꯅꯣꯝ ꯌꯦꯡꯍꯧꯒꯦ ꯑꯦꯍꯁꯥꯟ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯦ ꯇꯣꯝꯕꯅ ꯒ꯭ꯋꯥ ꯀꯗꯥꯏꯗ ꯒꯋꯥ ꯅꯪ ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯆꯠꯂꯦ ꯍꯥꯏꯗꯤ ꯍꯥꯏꯕ ꯇꯣꯝꯕꯅ ꯏꯆꯟ ꯒꯋꯥꯅ ꯂꯥꯛꯀꯅꯤ ꯑꯟ ꯍꯥꯏꯠ ꯇꯧꯕꯅꯤ ꯑꯣ ꯑꯗꯨꯔꯥ ꯂꯥꯛꯄꯁꯨ ꯌꯥꯏ ꯃꯣꯏꯒꯤ ꯇꯨꯃꯤꯟꯅ ꯌꯥꯎꯒꯦꯔꯥ ꯌꯥꯎꯔꯝꯒꯦꯔꯥ ꯇꯧꯎꯅꯦ ꯃꯆꯤꯟꯒ ꯊꯤꯖꯤꯜꯂꯛꯏ ꯃꯤꯇꯩꯂꯣꯟ ꯉꯥꯡꯉꯦꯅ ꯃꯤꯇꯩ ꯑꯝꯇꯪ ꯇꯧꯍꯧꯔꯒꯦ ꯁꯤꯅꯦ ꯃꯥꯁꯦ ꯑꯦꯍꯁꯥꯟ 391 + 1 ꯀꯅꯥꯒꯤꯅꯣ ꯌꯦꯡꯉꯨ 392 ꯁꯨꯕꯁꯦ ꯀꯅꯥꯒꯤꯅꯣ ꯌꯦꯡꯉꯨ ꯇꯥ ꯇꯣꯝꯕ ꯊꯕꯛ ꯑꯁꯤꯒꯤ ꯑꯦꯍꯁꯥꯟ ꯍꯥꯏꯁꯦ ꯆꯦꯟꯅꯦꯜ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯏꯆꯟ इमोइनु एहसान आपका चैनल है क्या 24 आवर्स के बाद रिटर्न करूँगी नम्मगा जेंगो ओ इमोइनुगीदि अमुक कनो याउदे ग्वा नंग जेंगुने एहसान हाइसे चैनल लेइब्रा चुमनगी मीरा ꯇꯥꯇꯣꯝꯕ ꯊꯕꯛ ꯑꯃ ꯂꯩꯌꯦ ꯍꯥꯏꯕ ꯑꯦꯍꯁꯥꯟ ꯑꯁꯤꯐꯤ ꯅꯃꯁꯇꯦ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜ ꯑꯩꯒꯤꯅꯦꯗꯤ ꯀꯩꯅꯣ ꯁꯤꯕꯣ ꯑꯩ ꯑꯣ ꯑꯦꯍꯁꯥꯟ ꯍꯥꯏꯁꯦ ꯅꯪꯒꯤ ꯆꯦꯅꯦꯜꯂꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯆꯦꯅꯦꯜ ꯂꯩ ꯑꯣ ꯏꯃꯣꯏꯅꯨ ꯀꯩꯅꯣ ꯍꯥꯏꯗꯣ ꯑꯩꯒꯤꯅꯦ ꯍꯥꯏꯅ ꯅꯪꯒꯤꯔꯣꯁꯦ ꯑꯦꯍꯁꯥꯟꯁꯦ ꯑꯗꯨ ꯒꯣꯋꯥ ꯂꯥꯛꯑꯦ ꯑꯗꯨ ꯒꯣꯋꯥ ꯅꯪ ꯆꯠꯈꯤꯅꯨ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯔꯦꯀꯣ ꯇꯣꯝꯕꯅ ꯅꯪ ꯂꯩꯌꯨ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯇꯣꯝꯕꯁꯤꯕꯨ ꯄꯥꯈꯪꯂꯥ ꯃꯧꯗ꯭ꯔꯥ ꯅꯨꯄꯤ ꯊꯤꯕ꯭ꯔꯥ ꯈꯪꯗꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦꯅꯦ ꯈꯪꯗꯦ 39 390 + ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ 1 391 ꯑꯣꯏꯔꯦ ꯑꯁ ꯇꯣꯝꯕꯅ ꯍꯥꯏꯕ ꯒꯣꯋꯥꯁꯦ ꯃꯥꯏ ꯂꯚꯂꯤ ꯐ꯭ꯔꯦꯟꯅꯤ ꯍꯥꯏꯌꯦ ꯑꯩꯗꯤ ꯒꯋꯥꯅ ꯍꯥꯏꯕ ꯍꯣꯏ ꯅꯪ ꯀꯧꯔꯨꯔꯣ ꯑꯩ ꯊꯕꯛ ꯌꯥꯝ ꯀꯜꯂꯤ ꯑꯣꯀꯦ ꯑꯣ 390ꯗꯣ ꯅꯪꯒꯤ ꯏꯃꯣꯏꯅꯨꯒꯤꯅꯤ ꯍꯥꯏꯕ ꯑꯩ ꯆꯠꯀꯦꯀꯣ ꯃꯣꯏꯒꯤ ꯃꯄꯥꯟꯂꯣꯝꯗ ꯌꯦꯡꯍꯜꯂꯛꯀꯦ ꯑꯀꯣꯏꯕꯗꯨꯁꯨ ꯌꯦꯡꯍꯜꯂꯛꯑꯣ ꯍꯥꯏꯌꯦ
ꯑꯩꯗꯤ ꯀꯔꯝꯅ ꯀꯧꯗꯣꯏꯕ ꯑꯩꯗꯤ ꯀꯔꯝꯅ ꯀꯧꯔꯨꯗꯣꯏꯕ ꯍꯥꯏꯌꯦ ꯐꯖꯗ꯭ꯔ ꯆꯪꯁꯤ ꯂꯩꯁꯦ ꯁꯤꯀꯁꯦ ꯐꯖꯗ꯭ꯔꯥ ꯁꯤꯁꯦ ꯁꯤ ꯀꯩꯅꯣ ꯀꯧ ꯌꯥꯏꯗ ꯀꯔꯤꯑꯕ ꯁꯤꯇꯥꯐꯣꯟ ꯀꯧ ꯌꯥꯏ ꯆꯨꯝꯕ꯭ꯔꯥ ꯊꯣꯛꯆꯣ ꯇꯣꯝꯕ ꯐꯖꯈ꯭ꯔꯦ ꯂꯩꯀꯣꯜꯁꯤꯗꯤ ꯍꯥꯏꯕ ꯊꯦꯡꯀ꯭ꯌꯨ ꯑꯕꯣꯠ ꯑꯁꯦꯝ ꯄꯀꯤꯝ ꯑꯁꯦꯝ ꯍꯥꯏꯕ ꯁꯥꯟꯅꯆꯕꯤ ꯚꯦꯔꯤ ꯅꯥꯏꯁ ꯑꯕꯣꯠ ꯑꯁꯦꯝ ꯄꯀꯤꯝ ꯑꯁꯦꯝ ꯆꯨꯝꯃꯦ ꯆꯨꯝꯅ ꯁꯤꯇꯥꯕꯣꯟꯗꯣ ꯍꯥꯎꯕꯅꯤ ꯑꯩꯈꯣꯏꯗꯤ ꯄꯨꯟꯁꯤ ꯑꯩꯗꯤ ꯑꯃꯨꯛꯇꯪꯐꯥꯎ ꯆꯥꯎꯗꯦ ꯅꯍꯥꯟ ꯑꯃꯨꯛꯇꯪ ꯆꯥꯔꯨꯕꯨ ꯁꯤꯜꯂꯤ ꯑꯗꯣ ꯈꯥꯏꯗꯣꯛꯑꯒ ꯊꯨꯝꯒ ꯃꯣꯔꯣꯛꯀ ꯍꯥꯞꯆꯤꯜꯂꯒ ꯆꯥꯕ ꯎꯔꯕ ꯄꯥꯜꯂꯤꯁꯦ ꯇꯨ ꯁꯤꯗ ꯁꯨꯝ ꯄꯥꯜꯂꯦ ꯁꯤꯗ ꯁꯨꯝ ꯄꯥꯜꯂꯦ ꯀꯩꯀꯩ ꯂꯩꯅꯣ ꯊꯥꯔꯤꯁꯤꯅ ꯃꯑꯣꯡ ꯃꯑꯣꯡꯅꯤ ꯑꯕꯣꯠ ꯑꯁꯝ ꯌꯦꯡꯉꯨ ꯃꯐꯝꯁꯦ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯂꯩꯔꯤꯁꯦ ꯀꯗꯥꯏꯗꯅꯣ ꯌꯦꯡꯉꯨ ꯀꯔꯤ ꯂꯝꯗꯅꯣ ꯍꯥꯏꯔꯣ ꯌꯦꯡꯒꯦ ꯀꯗꯥꯏꯗꯅꯣ ꯍꯩ ꯆꯥꯕ ꯌꯥꯝ ꯐꯕꯅꯤ ꯃꯨꯜꯂꯗꯤ ꯆꯥꯊꯣꯛꯑꯣ ꯃꯣꯏ ꯑꯃꯨꯟꯕ ꯃꯌꯥꯝ ꯍꯦꯛꯑꯒ ꯂꯩꯔꯦ ꯌꯥꯝ ꯐꯖꯩ ꯎꯕꯗ ꯏꯆꯦ ꯌꯦꯡꯉꯨ ꯑꯗꯒꯤ ꯆꯤꯡꯁꯦ ꯁꯤ ꯋꯥꯡꯈ꯭ꯔꯕꯁꯤꯀꯣ ꯑꯗꯨꯗꯒꯤꯅꯦ ꯑꯥ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯃꯆꯨ ꯇꯔꯦꯠꯀꯤ ꯐꯤꯔꯥꯜ ꯀꯥꯏꯅ ꯌꯨꯡꯉꯤ ꯈꯪꯕ꯭ꯔꯥ ꯆꯤꯡꯊꯛꯇ ꯃꯅꯤꯄꯨꯔꯒꯤ ꯃꯆꯨ ꯇꯔꯦꯠꯀꯤ ꯐꯤꯔꯥꯜ ꯍꯥꯏꯗꯣ ꯑꯗꯩ ꯆꯤꯡꯅꯤ ꯆꯠꯂꯤꯁꯤ ꯌꯦꯡꯉꯨ ꯌꯨꯝ ꯂꯩꯔꯦ ꯇꯣꯝꯕ ꯆꯤꯡꯔꯣ ꯑꯗꯨ ꯎꯔꯤꯗꯣ ꯃꯥꯅꯦ ꯆꯤꯡꯅꯦ ꯁꯤꯁꯦ ꯌꯥꯝ ꯋꯥꯡꯈ꯭ꯔꯕ ꯋꯥꯅꯤꯁꯦ ꯑꯗꯨꯗꯣ ꯀꯩꯅꯣꯁꯤꯒ ꯀꯦꯃꯦꯔꯥꯁꯤꯒ ꯏꯅꯦꯝ ꯅꯦꯝꯅ ꯎꯏꯗꯅ ꯌꯥꯝ ꯋꯥꯡꯉꯦ ꯃꯆꯨ ꯇꯔꯦꯠꯀꯤ ꯐꯤꯔꯥꯜꯁꯨ ꯌꯨꯡꯕꯅꯤ ꯑꯥ ꯃꯊꯛꯇ ꯁꯤꯕꯨ ꯀꯗꯥꯏꯗ ꯑꯩ ꯃꯅꯤꯄꯨꯔꯗꯅꯤ ꯏꯃꯥ ꯑꯩ ꯃꯅꯤꯄꯨꯔꯗꯅꯤ ꯂꯩꯁꯦ ꯀꯨꯀꯤꯗꯤ ꯂꯩꯇ꯭ꯔꯦ ꯑꯝꯇ ꯂꯩꯇꯦ ꯀꯨꯀꯤꯒ ꯂꯩꯇ꯭ꯔꯦ ꯑꯝꯇ ꯌꯦꯡꯉꯨ ꯑꯗꯩ ꯆꯤꯡꯁꯦ ꯁꯥꯊꯤꯅ ꯋꯥꯡꯉꯦꯕꯁꯦ ꯌꯦꯡꯉꯨ ꯌꯦꯡꯉꯨ ꯃꯆꯨ ꯇꯔꯦꯠꯀꯤ ꯐꯤꯔꯥꯜ ꯌꯨꯡꯉꯤꯑꯕ ꯑꯩꯅꯗꯤ ꯎꯏꯌꯦ ꯑꯗꯨꯒ ꯀꯦꯃꯦꯔꯥꯁꯤꯒ ꯎꯍꯟꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯥꯗ ꯑꯩꯅ ꯁꯤ ꯃꯄꯥꯁꯦ ꯃꯊꯛꯇ ꯂꯩꯌꯦꯕ ꯌꯥꯝ ꯋꯥꯡꯉꯦꯕ ꯆꯤꯡꯁꯦ ꯑꯗꯣ ꯀꯩꯒꯤꯅꯣ ꯁꯤꯒ ꯀꯦꯃꯦꯔꯥꯁꯤꯗ ꯎꯗ꯭ꯔꯤꯁꯦ ꯈꯪꯗꯦꯕ ꯋꯥꯡꯅ ꯎꯗꯕꯩ ꯋꯥꯅꯤ ꯑꯣꯟ ꯏꯃꯣꯏꯅꯨꯅ ꯍꯣꯏ ꯏꯆꯦ ꯅꯪ ꯃꯅꯤꯄꯨꯔ ꯑꯩ ꯃꯅꯤꯄꯨꯔꯗꯅꯤ ꯍꯧꯖꯤꯛ ꯂꯩꯁꯦ ꯏꯃꯣꯏꯅꯨꯁꯤꯅ ꯎꯗꯦ ꯑꯩꯁꯦ ꯎꯗꯕꯅꯦꯕ ꯐꯤꯔꯥꯟ ꯌꯨꯡꯉꯦꯕ ꯃꯣꯏ ꯁꯤꯗꯒꯤ ꯑꯣꯏꯔ ꯃꯥꯅꯦ ꯅꯍꯥꯟꯋꯥꯏ ꯀꯨꯀꯤꯅ ꯌꯥꯝ ꯀꯥꯞꯄꯦ ꯂꯥꯟ ꯇꯧꯏ ꯍꯥꯏꯗꯣ ꯁꯤꯗ ꯑꯣꯏꯔꯝꯕ ꯌꯥꯏ ꯁ꯭ꯋꯥꯏꯗ ꯌꯥꯝꯅ ꯂꯩꯌꯦꯕꯁꯦ ꯁ꯭ꯋꯥꯏꯗ ꯃꯤꯛꯁ ꯑꯣꯏꯔꯒ ꯂꯩꯔꯝꯕꯅꯦꯕꯁꯦ ꯂꯣꯏꯅ ꯒꯦꯁꯁꯦ ꯂꯥꯞꯅ ꯇꯧꯔꯤꯃꯤ ꯍꯥꯏꯕ
ꯁꯤ ꯌꯦꯡꯉꯨꯅꯦ ꯑꯉꯝꯕꯁꯤꯕꯨ ꯁꯦ ꯅꯥꯟꯊꯔꯛꯏꯕ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯂꯝꯕꯤꯁꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯑꯦꯕ ꯌꯦꯡꯉꯨꯁꯦ ꯁꯤ ꯆꯔꯆ ꯑꯣꯏꯔ ꯃꯥꯅꯦ TRC ꯁꯤꯜꯆꯔ ꯅꯠꯇꯦ ꯃꯅꯤꯄꯨꯔꯅꯤ ꯌꯥꯝ ꯐꯖꯗ꯭ꯔꯁꯦ ꯌꯦꯡꯉꯨꯀꯣ ꯑꯁ ꯑꯩ ꯅꯣꯏꯗ ꯎꯠꯄ ꯉꯝꯗꯦ ꯅꯨꯡꯗꯥꯡ ꯑꯣꯏꯔꯗꯤ ꯁꯤ ꯐꯖꯩ ꯑꯥꯗ ꯎꯔꯤꯕ ꯑꯉꯧ ꯑꯉꯧꯕ ꯃꯌꯥꯝꯁꯦ ꯁꯤ ꯂꯣꯏꯅ ꯌꯨꯝꯅꯦꯕꯁꯦ ꯐꯖꯅ ꯎꯕ ꯌꯥꯗꯕ ꯋꯥꯅꯤ ꯎꯔꯕ ꯌꯥꯝ ꯐꯖꯩ ꯃꯐꯝꯁꯦ ꯑꯣ ꯍꯣꯏ ꯉꯁꯥꯏ ꯆꯤꯡꯗ ꯎꯔꯦ ꯇꯨ ꯑꯩꯅ ꯃꯆꯨ ꯇꯔꯦꯠꯀꯤ ꯐꯤꯔꯥꯜ ꯂꯥꯏꯗꯨꯁꯨ ꯌꯦꯡꯍꯜꯂꯛꯀꯦ ꯉꯁꯥꯏꯒꯤꯗꯣ ꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯧꯖꯤꯛ ꯑꯩꯅ ꯈꯔ ꯖꯨꯝ ꯇꯧꯕꯅꯦꯕ ꯈꯔ ꯈꯔ ꯎꯕ ꯌꯦꯡꯉꯨꯀꯣ ꯈꯔ ꯈꯔ ꯎꯕ ꯌꯦꯡꯉꯨ ꯐꯤꯔꯥꯜ ꯖꯨꯡꯉ ꯂꯩꯕꯅꯤ ꯎꯗ꯭ꯔ ꯃꯥꯅꯦ ꯀꯔꯤ ꯂꯝꯅꯣ ꯏꯆꯦ ꯂꯝ ꯃꯃꯤꯡꯁꯦ ꯍꯥꯏꯗꯣꯛꯑꯔꯣꯏꯒꯦ ꯍꯧꯖꯤꯛ ꯍꯣꯏꯑꯕ ꯇꯣꯝꯕ ꯅꯪꯁꯨ ꯃꯅꯤꯄꯨꯔꯒꯤꯅꯦꯕ ꯑꯩꯅ ꯂꯩꯔꯤꯁꯦ ꯀꯩꯅꯣꯗ ꯁꯤ ꯀꯔꯤ ꯃꯥꯟꯒꯦ ꯌꯦꯡꯉꯨꯅꯦ ꯃꯅꯤꯄꯨꯔꯗꯤ ꯃꯅꯤꯄꯨꯔꯅꯤ ꯅꯪ ꯍꯥꯏꯔꯛꯑꯣ ꯌꯦꯡꯒꯦ ꯀꯗꯥꯏꯗꯅꯣ ꯁꯨꯃꯥꯏꯅ ꯆꯤꯡꯗ ꯆꯤꯡꯆꯦꯞꯇ ꯃꯤꯇꯩꯒ ꯀꯩꯒ ꯃꯌꯥꯝ ꯂꯩꯕꯁꯦ ꯀꯗꯥꯏꯗꯅꯣ ꯍꯥꯏꯌꯨ ꯌꯦꯡꯒꯦ ꯁꯣꯝꯗꯁꯨ ꯌꯥꯝ ꯂꯩꯍꯦ ꯁꯤꯗꯤ ꯑꯗꯨꯗꯣ ꯉꯁꯥꯏ ꯃꯆꯨꯇꯔꯒꯤ ꯐꯤꯔꯥꯜ ꯁꯤ ꯎꯅꯤꯍꯦ ꯇꯨ ꯀꯣ ꯖꯨꯝ ꯇꯧꯒꯦ ꯎꯗꯤꯌꯦ
ꯇꯣꯝꯕ ꯈꯪꯈ꯭ꯔꯦ ꯇꯣꯝꯕꯅ ꯚꯥꯞ ꯇꯥꯈ꯭ꯔꯦ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯖꯨꯡꯒꯤꯁꯦ ꯍꯦꯛꯇ ꯎꯗꯦꯕ ꯇꯣꯝꯕꯅ ꯍꯥꯏꯁꯦ ꯆꯨꯝꯃꯦ ꯀꯩꯅꯣꯅꯦꯍꯦ ꯖꯨꯝ ꯇꯧꯔꯨꯕꯗꯤ ꯖꯨꯝ ꯃꯨꯊꯠꯄ ꯍꯩꯇ꯭ꯔꯦ ꯃꯥꯅꯦ ꯐꯤꯔꯥꯜ ꯑꯣꯏꯅ ꯄꯥꯏ ꯂꯩꯇꯦꯕ ꯐꯤꯔꯥꯜꯗꯨꯅ ꯍꯥꯏꯗꯨꯔꯒ ꯂꯩꯔꯦ ꯑꯗꯣ ꯁꯤꯅꯤꯅꯦ ꯆꯤꯡꯅ ꯀꯣꯏꯅ ꯄꯟꯁꯥꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯦꯝꯗꯠꯇꯦ ꯀꯅꯥ ꯂꯥꯛꯀꯦ ꯁꯦ ꯅꯪ ꯌꯥꯎꯍꯟꯒꯦ ꯂꯥꯛꯁꯦ ꯌꯥꯎꯔꯦ ꯇꯨ ꯂꯥꯏꯚꯅꯤ ꯂꯥꯏꯚ ꯌꯦꯡꯒꯦ ꯇꯨ ꯑꯣꯟꯈꯤꯅꯤ ꯅꯪ ꯌꯥꯎꯔꯤꯃꯦ ꯇꯨꯡꯉꯝꯗꯩ ꯎꯅꯤ ꯃꯥꯡꯉꯝꯗꯩ ꯎꯔꯣꯏ ꯇꯨ ꯑꯩ ꯃꯥꯁꯨ ꯎꯏꯁꯦ ꯑꯩꯈꯣꯏꯁꯦ ꯀꯩꯅ ꯂꯩꯍꯧꯕ꯭ꯔꯥ ꯆꯤꯆꯦ ꯍꯣꯏ ꯂꯩꯍꯧꯕꯅꯦ ꯀꯩꯗꯧꯍꯧꯔꯤꯕ ꯈꯔ ꯍꯤꯞꯄꯤ ꯐꯔꯕꯣ ꯃꯥ ꯍꯥ ꯈꯔ ꯁꯨꯝ ꯐꯔ ꯃꯥꯏꯅ ꯊꯣꯏꯗꯣꯛꯅꯗꯤ ꯍꯦꯟꯖꯤꯟꯗꯕꯅꯤꯗ ꯃꯥꯅ ꯁ꯭ꯋꯥꯏꯗ ꯂꯥꯛꯑ ꯃꯥꯅ ꯐꯣꯇꯣ ꯅꯝꯗꯅ ꯃꯥꯅ ꯉꯁꯥꯏ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯆꯤꯡꯁꯤꯁꯦ ꯑꯗꯒꯤ ꯃꯆꯨ ꯇꯔꯒꯤ ꯐꯤꯔꯥꯜꯁꯦ ꯑꯥ ꯎꯕ ꯐꯪꯗꯕ ꯋꯥꯅꯤ ꯑꯩꯈꯣꯏꯒꯤ ꯀꯦꯃꯦꯔꯥꯁꯤꯒ ꯑꯗꯣ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯅ ꯀꯦꯃꯦꯔꯥ ꯑꯩꯅꯗꯤ ꯎꯕ ꯃꯣꯏꯁꯦ ꯎꯗꯕ ꯋꯥꯅꯤ ꯈꯪꯗꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯣ ꯂꯥꯛꯑꯣ ꯆꯪꯉꯣꯍꯦ ꯆꯠꯂꯣꯍꯦ ꯆꯪꯉꯔꯣꯏꯒꯦ ꯑꯣ ꯀꯩꯅꯣꯔꯣ ꯑꯩꯈꯣꯏ ꯏꯅꯦꯝꯄꯣꯛꯅꯦ ꯅꯣꯏ ꯏꯅꯦꯝꯕꯣꯛ ꯑꯣ ꯆꯪꯉꯣ ꯀꯩꯅꯣ ꯇꯪ ꯂꯥꯛꯑꯣ ꯑꯁ ꯑꯩ ꯀ꯭ꯋꯥ ꯃꯔꯨ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯆꯥꯒꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯅꯪꯅ ꯐꯥꯗꯅ ꯍꯥꯏꯔꯦ ꯅꯪ ꯃꯅꯥꯗꯤ ꯂꯩꯔꯦ ꯃꯔꯨ ꯂꯩꯇ꯭ꯔꯥ ꯌꯥꯔꯣꯏꯗꯣ ꯌꯥꯔꯔꯣꯏ ꯂꯩꯃ ꯋꯥꯟꯊꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯋꯥꯟꯊꯔꯤ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯅꯥꯕꯛꯇ ꯉꯥꯏꯔꯦ ꯅꯥꯔꯤ ꯁꯥꯔꯤ ꯅꯥꯔꯤ ꯁꯥꯔꯤ ꯏꯆꯦ ꯑꯗꯨꯅ ꯃꯆꯦ ꯑꯍꯟꯅꯤ ꯈꯔ ꯐꯔꯕꯣ ꯐꯝ 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 ꯃꯥꯅꯤ ꯃꯥꯅꯤ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯗꯨꯋꯥꯏꯗꯅꯤ ꯋꯥꯗꯤ ꯋꯥꯔꯝꯒꯅꯤꯍꯦ ꯃꯥꯁꯨ ꯆꯦꯟ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯁꯤꯁꯦ ꯁꯤ ꯅꯨꯄꯤꯁꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨꯇꯣ ꯑꯩꯒꯤ ꯑꯁꯤꯗꯤ ꯃꯔꯨꯞꯀꯤꯅꯦ ꯅꯪ ꯃꯆꯥꯅꯨꯄꯥ ꯅꯠꯇꯦ 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 ꯑꯩ ꯏꯆꯟꯅꯨꯄꯤ ꯃꯆꯥꯅꯦ ꯏꯁꯨ ꯅꯨꯄꯥ ꯑꯣꯏ ꯅꯨꯅꯨ ꯑꯁ ꯂꯥꯛꯑꯣ ꯍꯣꯏ ꯃꯤ ꯂꯥꯛꯏ ꯁꯉꯥꯏꯊꯦꯜ ꯈꯪꯕꯔꯥ ꯍꯪꯕꯤꯌꯣ ꯁꯉꯥꯏꯊꯦꯜ ꯍꯥꯏꯁꯦ ꯀꯗꯥꯏꯗꯅꯣ ꯈꯪꯗꯤꯌꯦ ꯑꯩꯁꯨ ꯁꯉꯥꯏꯊꯦꯜꯁꯤ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯣꯏ ꯈꯪꯗꯦ ꯍꯥꯏꯌꯦ ꯃꯣꯏ ꯑꯣꯔꯤꯖꯤꯅꯦꯜ ꯑꯩꯐꯧ ꯁ꯭ꯋꯥꯏꯗ ꯆꯠꯂꯨꯔꯦ ꯊꯧꯔꯣꯏꯗꯔ ꯀꯥꯞꯄꯤꯃꯦꯅ ꯑꯗꯣ ꯁꯣꯔꯣꯝ ꯄꯤꯍꯣꯔ ꯑꯣꯟꯊꯔꯝꯗꯣꯔꯦ ꯂꯝꯕꯤ ꯃꯆꯥꯁꯤꯗ ꯆꯠꯂꯤꯕ ꯆꯠꯂꯤꯅꯤ ꯑꯗꯨꯗꯤ ꯌꯥꯝ ꯐꯖꯕ ꯂꯝꯕꯤ ꯂꯩꯔꯝꯃꯤ ꯑꯃꯨꯛ ꯂꯩꯕꯅꯦ ꯂꯝꯕꯤ ꯑꯩꯅ ꯐꯖ ꯅꯍꯥꯟꯈꯣꯏ ꯐꯖꯕ ꯀꯤꯔꯤꯕꯁꯤꯕꯨ ꯀꯔꯤ ꯂꯝꯕꯤꯅꯣꯅ ꯂꯝꯕꯤ ꯐꯖ ꯐꯖꯕ ꯂꯩꯕꯅꯦ ꯑꯉꯥꯡ ꯑꯃꯨꯛ ꯑꯣꯛ ꯆꯠꯂꯨꯕꯅꯤꯗ ꯁꯤꯗꯤ ꯐꯖꯕ꯭ꯔꯥ ꯍꯣꯏꯅꯦ ꯉꯔꯥꯡ ꯑꯍꯤꯡꯗꯨ ꯑꯅꯤꯔꯛ ꯍꯧꯔꯦ ꯇꯨꯝꯃꯝꯗꯥꯏꯗ ꯑꯃꯨꯛ ꯑꯍꯤꯡꯗ ꯌꯥꯝ ꯀꯟꯅ ꯅꯥꯕ ꯅꯠꯇ꯭ꯔꯁꯨꯅꯦ ꯀꯩꯅꯣꯝ ꯇꯧꯕ ꯑꯣꯏꯅ ꯇꯧꯔꯦ ꯅꯆꯥꯅꯨꯄꯥꯗꯤ ꯈꯪꯗꯤꯌꯦ ꯑꯩꯁꯨ ꯌꯨꯝꯗ ꯂꯣꯏꯗꯔꯤꯌꯦ ꯀꯥꯏ ꯆꯠꯂꯨꯒꯦ ꯅꯪ ꯉꯁꯥꯏꯗꯩ ꯃꯤꯇꯤꯡ ꯆꯠꯂꯨ ꯍꯜꯂꯛꯑꯒ ꯁꯤ ꯄꯤ ꯑꯃꯨꯛ ꯑꯣꯏ ꯀꯩꯀꯨꯅꯤ ꯀꯩꯅꯣ ꯄꯣꯛ ꯉꯥꯛꯇ ꯄꯣꯛ ꯅꯠꯇꯦ ꯑꯉꯧꯕ ꯁꯟꯅꯤ ꯑꯉꯧꯕꯗꯤ ꯑꯉꯧꯕꯅꯤ ꯑꯗꯨ ꯃꯥꯏ ꯄꯣꯛ ꯍꯅꯨꯔꯕꯅꯤꯗ ꯁꯅꯥ ꯀꯩꯊꯦꯜꯗꯤ ꯈꯪꯕ꯭ꯔꯥ ꯑꯩ ꯈꯪꯗꯦ ꯁꯅꯥ ꯀꯩꯊꯦꯜꯗꯤ ꯁꯅꯥ ꯀꯩꯊꯦꯜ ꯍꯥꯏꯁꯦ ꯀꯥꯏꯗꯅꯣ ꯁꯅꯥ ꯀꯩꯊꯦꯜꯗꯤ ꯕꯖꯥꯔ ꯑꯁꯣꯝꯗꯅꯤ ꯕꯖꯥꯔ ꯁꯣꯝꯗꯅꯦ ꯇꯣꯝꯕꯁꯤꯅ ꯑꯟꯗꯣꯟꯗꯣ ꯍꯪꯉꯛꯏ ꯁꯤ ꯃꯤꯇꯩ ꯑꯣꯔꯤꯖꯤꯅꯦꯜ ꯉꯥꯛꯇꯅꯤ ꯀꯨꯀꯤꯒ ꯅꯠꯇꯦꯍꯦ ꯅꯪꯁꯤꯅ ꯑꯗꯨꯝ ꯀꯨꯀꯤꯒꯤ ꯅꯠꯇꯦ ꯍꯥꯏꯁꯤꯅꯤ ꯀꯥꯏꯗ ꯀꯨꯀꯤꯅꯣ ꯃꯤꯇꯤꯡ ꯆꯠꯂꯨꯔꯦ ꯑꯗꯨ ꯁꯤ ꯄꯤ ꯑꯃꯨꯛ ꯑꯣꯛꯄ ꯆꯠꯂꯨꯔꯦ
NITꯗ ꯂꯥꯛꯄ NITꯗ ꯑꯃꯨꯛ ꯁꯤ ꯆꯞꯁꯜꯂꯕ ꯃꯊꯪ ꯑꯗꯨꯝ ꯆꯠꯇꯣꯏꯅꯤ ꯇꯥꯏꯇꯨꯟ ꯆꯪꯉꯅꯤ ꯑꯗꯨꯝ ꯃꯥ ꯆꯦꯜꯂꯛꯄꯗ ꯆꯦꯟꯕꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯅꯤ ꯋꯥꯔꯦꯅ ꯀꯔꯤꯒꯤ ꯆꯦꯜꯂꯤꯕ ꯃꯣꯏ ꯂꯩꯕꯅꯦ ꯀꯩꯝꯇ ꯄꯨꯁꯤꯟꯅꯤꯡꯕ ꯃꯤꯁꯤꯡꯗꯨꯅꯅꯦ ꯂꯣꯏꯁꯟꯕ ꯂꯥꯛꯑꯅ ꯀꯩꯅꯣꯅꯦ ꯃꯨꯅꯤꯁꯤꯄꯥꯂꯤꯇꯤ ꯐꯥꯎꯔꯦꯅꯦ ꯎꯔꯛꯑꯕꯣ ꯆꯍꯤ 19 ꯉꯥꯏꯔꯤ ꯑꯦ ꯀꯨꯝ ꯆꯥꯎꯔꯕ ꯃꯥꯁꯦ ꯑꯩꯗꯤ ꯀ꯭ꯂꯥꯁ 10 ꯃꯨꯛꯇ ꯇꯝꯃꯝꯒꯗ꯭ꯔꯥ ꯂꯥꯏꯔꯤꯛ ꯇꯝꯃꯤꯔ ꯇꯝꯗ꯭ꯔꯤꯔ ꯈꯪꯗꯦ ꯁꯣꯝꯒꯤꯗ ꯁꯨꯝ ꯆꯠ ꯂꯩꯔꯦ ꯑꯗꯨꯅꯦ ꯑꯩ ꯂꯥꯏꯔꯤꯛ ꯀꯔꯝ ꯏꯆꯥꯅꯨꯄꯤꯒ ꯀꯥꯟ ꯂꯩ ꯇꯝꯃꯤꯅꯣ ꯀꯔꯝ ꯀꯥꯟ ꯂꯥꯏꯔꯤꯛ ꯇꯝꯃꯤꯅꯣ ꯈꯪꯗꯦ ꯃꯤ ꯃꯌꯥꯝ ꯆꯠꯄ꯭ꯔꯣ ꯇꯣꯡꯉꯔꯣ ꯃꯥꯏ ꯃꯆꯥꯅꯨꯄꯥꯁꯨ ꯑꯔꯨꯝ ꯍꯧꯗꯅ ꯑꯩꯈꯣꯏꯗꯨꯁꯨ ꯆꯤꯆꯦꯁꯨ ꯅꯍꯥꯟꯗꯩ ꯑꯗꯨꯝ ꯑꯁ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯂꯣꯛ ꯂꯥꯏꯍꯧꯁꯦ ꯕꯦꯇ꯭ꯔꯤꯒꯤꯗꯤ ꯁꯤ ꯂꯣꯏꯗꯣꯔꯦ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯅꯨꯄꯤꯗꯨꯗꯤ ꯏꯪꯉꯣꯏꯗ꯭ꯔꯥ ꯃꯥꯏ ꯗ꯭ꯔꯦꯁꯁꯦ ꯄꯨꯊꯣꯔꯛꯏꯅꯤ ꯒꯥꯔꯤ ꯇꯣꯡꯕ ꯀꯣꯛꯇ ꯗꯅꯥꯁꯨ ꯆꯠꯂꯨꯏꯔꯣ ꯆꯠꯂꯣꯏꯅꯤ ꯄꯨꯡ ꯀꯌꯥꯗ ꯄꯨꯡ 1 ꯍꯥꯏꯒ 12 ꯑꯗꯨꯋꯥꯏꯗꯩ ꯊꯣꯛꯑꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒ ꯄꯨꯡ 2 ꯇꯥꯔꯦ ꯃꯤꯇꯤꯡꯃꯨꯛ ꯇꯧꯔꯒ ꯁꯦꯝ ꯁꯥꯅ ꯂꯩꯔꯝꯃꯦ ꯄꯨꯡ 2:30 ꯑꯗꯨꯋꯥꯏꯗꯩ ꯃꯤꯇꯤꯡ ꯇꯧꯔꯦ NITꯗ ꯍꯥꯏꯔꯣ NITꯗ ꯔꯤꯁꯤꯄꯤꯌꯥ ꯂꯥꯛꯄ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯅ ꯖꯣꯟ 3ꯗ ꯃꯤꯇꯤꯡ ꯇꯧꯕ ꯄꯨꯡꯈꯥꯏꯃꯨꯛ ꯋꯥꯔꯤ ꯎꯅꯤꯡꯕ꯭ꯔꯣ ꯋꯥꯔꯤ ꯍꯥꯏꯔꯝꯃꯒ ꯑꯗꯨꯝ ꯃꯣꯏ ꯑꯗꯨꯝ ꯎꯅꯤꯡꯉꯗꯤ ꯁꯤ ꯅꯨꯄꯤꯁꯤ ꯑꯣꯏꯅ ꯌꯦꯡꯉꯨ ꯃꯤꯇꯤꯡ ꯌꯥꯎꯔꯨꯗꯦ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯄꯥꯔꯤꯃꯣꯝ ꯍꯣ ꯇꯧꯁꯜꯂꯛꯑꯦ ꯀꯔꯝ ꯄꯥꯔꯤꯃꯣꯝ ꯀꯥꯟꯗ ꯑꯩ ꯎꯄꯥꯏ ꯂꯩꯇꯅ ꯆꯠꯂꯤꯕ꯭ꯔꯣ ꯎꯜꯇꯥ ꯄꯜꯇꯥ ꯂꯥꯏꯐ ꯁꯥꯅ ꯂꯩꯔꯦꯕꯣ ꯑꯩ ꯁꯤꯗꯒꯤ ꯀꯥꯈꯤꯕꯗ ꯉꯥꯛꯇ ꯄꯨꯡꯈꯥꯏ ꯑꯃ ꯂꯩꯔꯀꯥꯟꯗ ꯑꯗꯨꯝ ꯆꯠꯂꯦ ꯑꯩꯅ ꯃꯆꯨ 3ꯀꯤ ꯐꯤꯔꯥꯟ ꯎꯠꯅꯕ ꯍꯣꯠꯅꯕꯗ ꯆꯤꯡꯈꯣꯡꯗ ꯇꯨꯡ ꯁꯤꯔꯝꯗꯣꯔꯦ ꯏꯃꯥꯏ ꯄꯦꯝꯃ ꯑꯥ ꯌꯧꯔꯨꯔꯦ ꯃꯥ ꯂꯝꯕꯤ ꯃꯈꯥꯗꯨꯗ ꯆꯤꯡꯊꯛꯇ ꯎꯏꯌꯦꯕ ꯑꯗꯣ ꯑꯁꯤꯒ ꯎꯍꯟꯒꯦ ꯇꯧꯕꯗꯣ ꯆꯤꯡꯊꯛꯇ ꯌꯦꯡꯉ ꯆꯠꯄꯗꯗꯤ ꯃꯈꯥꯔꯣꯝꯗꯒꯤ ꯇꯨꯒꯦ ꯇꯧꯔꯨꯔꯦ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯄꯥꯔꯤꯃꯣꯝ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯄꯥꯔꯤꯔ ꯏꯃꯣꯝꯂꯥ ꯎꯔꯨꯕꯁꯦ ꯁꯤꯁꯦ ꯂꯣꯏꯅ ꯁꯤꯕꯨꯗꯤ ꯃꯤꯇꯩꯅꯦꯕ ꯁꯤ ꯃꯣꯏ ꯈꯨꯟꯁꯦ ꯂꯣꯏꯅ ꯃꯤꯛꯁꯅꯦꯕ ꯑꯣꯏꯔꯝꯃꯤꯁꯦ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯩ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯔꯦ ꯊꯥꯡꯖꯤꯡ ꯏꯔꯣꯜꯂꯦ ꯑꯗꯩꯗꯤ ꯀꯔꯤꯅꯣ ꯑꯃꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦꯅꯦ ꯏꯃꯣꯝꯅꯤ ꯑꯣ ꯄꯨꯔꯥ ꯃꯤꯛꯁꯅꯦꯕꯁꯦ ꯃꯌꯥꯝ ꯑꯃ ꯑꯩ ꯆꯥꯛꯈꯤꯕ ꯈꯣꯠꯈꯤꯕ ꯌꯨꯝꯒ ꯃꯌꯥꯝ ꯑꯃ ꯎꯏꯌꯦꯕ ꯅꯨꯡꯇꯤꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯊꯣꯛꯏꯅꯤ ꯈꯪꯕ꯭ꯔꯥ ꯂꯥꯡꯒꯣꯜ ꯂꯩꯗꯣ ꯈꯪꯗꯦ ꯗꯤꯁꯇ꯭ꯔꯤꯛꯀ ꯈꯪꯗꯦ ꯂꯥꯡꯒꯣꯜ ꯍꯥꯏꯁꯤꯅꯤ ꯃꯣꯏ ꯁꯤꯖꯦ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯗꯣꯝꯗ ꯆꯤꯡꯁꯦ ꯆꯤꯡ ꯑꯣꯀꯦ ꯑꯣ ꯑꯥꯗꯁꯨ ꯊꯦꯠꯂꯤꯑꯦ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯗꯤ ꯃꯆꯨ ꯇꯔꯦꯠꯁꯤꯗꯤ ꯁꯦꯖꯤꯡꯕꯝꯗꯁꯨ ꯊꯦꯠ ꯂꯩꯌꯦ ꯆꯦ ꯁꯣꯅꯤꯌꯥ ꯈꯨꯔꯨꯝꯖꯔꯤ ꯆꯦ ꯁꯣꯅꯤꯌꯥ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯌꯦ ꯏꯆꯟ ꯒꯋꯥꯅ ꯑꯩꯁꯦ ꯃꯆꯨ 3ꯀꯤ ꯐꯤꯔꯥꯜ ꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯁꯤꯗꯤ ꯈꯔ ꯎꯒꯗꯧ ꯃꯥꯜꯂꯦ ꯀꯥꯏꯅ ꯍꯥꯏꯁꯤ ꯐꯔ ꯍꯥꯏꯁꯦ